ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨ ꯀꯜꯆꯔ ꯀꯥꯏꯗ ꯇꯣꯛꯄꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯅꯦꯄꯣꯇꯤꯖꯝ ꯇꯣꯛꯄꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯏꯟꯈꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕ ꯀꯥꯟꯁꯤꯗ IDPꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯃꯅ ꯑꯃ ꯍꯣꯠꯅꯃꯤꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯕ꯭ꯂꯤꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕ ꯄꯕ꯭ꯂꯤꯛꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯕꯠ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯗꯤ ꯂꯩꯅꯕ ꯕꯠ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯀꯅꯥ ꯑꯩꯒꯤꯁꯨ ꯇꯣꯛꯄꯤꯔꯣ ꯁꯣꯝꯒꯤꯁꯨ ꯇꯣꯛꯄꯤꯔꯣ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤꯁꯨ ꯇꯣꯛꯄꯤꯔꯣ ꯂꯩꯕꯥꯛꯀꯤꯁꯨ ꯇꯣꯛꯄꯤꯔꯣ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤꯔꯅꯣ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯀꯔꯤꯝ ꯀꯥꯟꯗꯦ ꯂꯩꯕꯥꯛꯇꯤ ꯇꯁꯦꯡꯅ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯕꯣꯝ ꯊꯥꯗꯒꯦꯔꯥ ꯂꯥꯟ ꯇꯧꯒꯦꯔꯥ ꯃꯤꯅ ꯂꯧꯒꯦꯔꯥ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯒꯦꯔꯥ ꯏꯟꯗꯤꯌꯥꯅ ꯋꯥꯏ ꯇꯧꯒꯦꯔꯥ ꯂꯩꯕꯥꯛꯇꯤ ꯑꯗꯨꯝ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯗꯨꯗꯤ ꯃꯤꯗꯨ ꯅꯠꯇ꯭ꯔꯥꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯅꯨꯡꯁꯤꯗꯨꯗꯤ ꯅꯤꯡꯗꯨꯗꯤ ꯃꯤꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ IDP ꯅꯤꯡꯕꯤꯔꯣ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯅꯤꯡꯕꯤꯔꯣ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯗꯤ ꯂꯥꯛꯇꯣꯏꯕ ꯇꯨꯡꯗ ꯍꯧꯗꯣꯏꯕ ꯁꯣꯝꯒꯤ ꯏꯆꯥ ꯏꯁꯨ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯏꯆꯟ ꯏꯆꯦꯁꯤꯡ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯍꯣꯠꯅꯍꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯔꯥꯛ ꯊꯥꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯌꯦꯡ ꯃꯤ ꯑꯃ ꯍꯥꯠꯂ ꯁꯤꯒꯦꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯍꯧꯔꯤꯕ ꯇꯨꯡꯒꯤ ꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯀꯩꯔꯥꯛ ꯑꯃ ꯉꯝꯃꯤꯉꯩ ꯊꯥꯕꯤꯔꯝꯒꯗꯕꯅꯤ ꯀꯔꯝꯕ ꯀꯩꯔꯥꯛꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯌꯦꯡ ꯃꯈꯣꯏꯁꯨ ꯇꯨꯡꯗ ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯃꯇꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩꯖꯕꯁꯤꯡꯗꯣ ꯑꯗꯣ ꯃꯣꯏꯗ ꯐꯠꯇꯕ ꯇꯝꯕꯤꯔꯝꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯩꯍꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯦꯂꯦꯟꯖ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯣꯏꯗ ꯊꯝꯕꯤꯔꯝꯕ ꯌꯥꯏꯅ ꯑꯣꯄꯔꯦꯁꯤꯞ ꯍꯥꯏꯕꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯀꯔꯞꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯝꯐꯨ ꯁꯥꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯟꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯍꯟꯕ ꯉꯝꯕ ꯈꯟꯒꯗꯧꯔꯤꯕ ꯁꯤ ꯅꯤꯡꯇꯝꯅ ꯈꯜꯍꯟꯕꯤꯌꯨ ꯑꯩ ꯅꯤꯡꯇꯝꯅ ꯍꯤꯡꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯨꯡꯒꯤ ꯅꯍꯥꯁꯤꯡꯁꯨ ꯆꯠꯍꯟꯕ ꯃꯊꯧ ꯇꯥꯏ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ